Russia na Ukraine da chathariba lan Zelensky na kumja lising amaga chamapan taraga marigi Sarajevo gi lan ga changdam na khrei thau yon ba yahandaba yauna Russia gi mayok ta sel thum gi athing basing maximum da thamna ba appeal tawraduna Ukraine gi president Vladimir Zelensky na World Economic Forum gi shahi gi mifam da saruk yari basing da wa ngang khrei amasung Russia na mahaki laibak ta landari badu kumja lising amaga chamapan taraga mari da thokiba Sarajevo gi lan amadi lising amaga chamapan kuntraga nipan gi Munich gi lan ga changdam na khrei Switzerland gi Davos Cloters ta pangthokliba World Economic Forum gi chahi gi mifam hogdokpagi thoramda Zelensky na live video address amada wafam asi phongdokhibane mahak na haiki madudi numit khuding gi mahak na hogalakpa matamda haukiba pung kunmari gi manungda lan aduda miyoi kaya siki haiba masing asi pakhe ngasi Ukrainian kuntaret siki amasung Ukraine gi tunggi punsida miyoi marfuga taret asi yauraroi Zelensky na wafam asi haujiki lan asi yanglaga Ukraine gi matangda kari khalibagi haina hangbada phongdokhibane mifam aduda saruk yariba politics business civil society amasung media gi leader lising ani ga chamnga rombu sahi ani hena kanaraba matungda hanbo ina masa masa laktuna saruk yanariba sahi gi oiba mifam aduda World Economic Forum gi founder amasung executive Sir Klaus Schwab na taramna okay mifam adu history at a turning point government policies and business strategies haiba theme gi makhada pangthoklibane Translator magi kuthang da wangang kiba Ukraine gi president asina haiki madudi sahi asigi oina turning point hari ba wai sing asi chamcham na speech ama piba matam da seli ba wan thok adu dagi hena wan thok lahin bagum taure haujiki matam asi male masibu minungsi chendaba sathiraba forcing na nam haduna palak lagadra haibagi akiba lairak matam adune city kaya ing na signal laibagi mahuta bomb top sing na mangan takhan badagi laihoriba building kaya gi atek akai singi damak uba phangle mahausa gi lalol itiki phibam gi mahutta samudra gi lambi kaya mine sing na thanna laire amade hi thangpham kaya thingjinduna laire haina mahangna makha takhi tha hum sumna lan soknaraba matung da Russian miyam gi punsi mahingda chawna hongba lakpa ukhrei Russia gi president Vladimir Putin na tha hum sujilaglaba lan asigi thawong yengladuna makoina Ukraine da landaba horakibadagi makoigi lanmi sing Russia gi territory dagi yamna lamna laikhrei haujik phawba Russia lanmi sing yumda halakpagi wafam laitre laibak asida cruise missile amade mortar sing laktabagi mathakta yamna thajadaba mawongda western government na Russia gi mathakta sanction kaya thamjinduna cooperation kaya na economic punishment pirakli haina phongdokhrei February 13 dagi haukiba tha ahum suraklaba lanfam asina maram oiduna Russia gi misam yamda langi sapu asina maram oiduna makhoigi punsi mahing amadi makhoigi emotion da chawna hongba lagle Moscow gi chawna ledamba shopping mall sing haujikte mi amata changdraba ihang hangba mafam oiraktuna dukan sing thong loina lona rei mafam sing asi western laibak sing gi choina pot yonba sing oirambane yamna chawba industrial player oiramba oil giant BP amadi cell and automaker Rinalsu laibak asi thadokuna satkrei matam amadadi makhoina yamlaba senpham sing Russia da investment oina thadarambane industrialist sing asina invest tawramba senpham sing asi chawrangna lupa billion mangarom gi oigane yamlaba makhoigi investment sing asi manglaga makhoina Russia thadokuna satkivane serak asida multinational businessman lising kayasu Russia gi sel thumgi phibam soksilakliba si yanglaga laibak asi thadokuna sianakhrei Russia lainga ki anouba khongthang amada lan asi mapungphana totalitarianism gi thawongda sangsilakpagi mawong asida makhoi ki duna sian khiba oigane masida natana naha oidiba miyoi kaya amasu Kremlin na war machine kaya thajilatuna angakpa mawongda lan torokpa yai habagi akiba poktuna siana khrei haide Russian force na Ukraine gi nongpok thangba sarukta bomb top kapsinduna attack tawba hokhrei Russian force na Ukraine gi nongpok thangba industrial Heartland gi sarukta bomb top kapsinduna attack sathaba hokhrei haina official source amana phongdokle haukiba tha hum sukna satharakiba lan asida Russia na offensive satharakiba sina maru oina nongpok thangba lamdam gi saruk asida focus pire Ukrainian court amana Russia gi lanmi ama ngahan war crime gi trial da mapunsi super jail da phadok oina laina badandi pi khrei haire hauji masa gi chahi kunma thoiram suraba surgeon ase lan hogalakpa matamda Ukraine gi khulai paijadaba masagi chahi hompugani thoi suraba civilian amabu kaptuna hatkibagi maral masana yajakhrabane Donbass ta songloriba lan asida Ukrainian amadi Russian forcing na town amadagi town amada khut thokna duna lakpana maram oiraga civilian kaya amade mayum makai thadokuna lanjena khrabane
Tha anigi mamangda Hatnaba Hotnabadagi Russiagi President Vladimir Putin Hinghoukhi report. Hatnaba Hotnarakiba amadagi Russiagi President Vladimir Putin Hinghoukhi haina Ukraine military official na haikre. Hena kangkhalakliba Russia Ukraine conflict amasung Mr. Putin gi haksel gi matangda tonga kaya paiduna leidingai gi manungda wafam adu phongdoklakibane. Ukraine gi Defense Intelligence ki Chief Major General Kirilo gi matungina mai pakidaba Hatnaba Hotnaba adu Russia na February 13 da Ukraine da landakhiba adugi matung ikuidana Caspian Sea amasung Black Sea gi marakta leiba lamdam ama oiriba Caucasus ta thokibane. Mahangna thokdok adugi matangda Ukraine ska pravada da phongdokhe Putin hanaba thoganingdaba thokdok ama leikhe mangonda attack phawba tawkhe madu kuidringai gi mamang Caucasus ki representative singna tawkhibani haina Ukraine gi Major General adugi wafam palladuna Ukrainian sefong aduna haike masi non public information ne madu chapsana mai pakidaba hotnaba mane adubu madu tasengna makti thokhe adubu madu tha niromge mamangdani haina mahakna makha takhe Ukrainian Defense Intelligence ki Chief Major General Kirilo Budanovka unakibagi mapung phaba warol adu laibak pokpa numitta sandokani haina Ukraine ska pravada na haike hairibu wafam adu sengle haibadu chapsana lep ngamdre adubu hairiba pausing adu Vladimir Putin ge mabuktagi fluid lautoklaba surgery ama tawkhiba adugi chayol khargi matungdane operation adu fazana pangthokre amasung complication sing leikhide haina Russia gi Foreign Intelligence Service ka mari leinaba Telegram Channel General SB Ardagi ni hairaduna The Express report aduna haike masida natana Russian lusingba aduga naknaba mari leinaba oligarch amanasu Putin blood cancer na thina nare haike Sky News ka unaba mada hana tha asida Major General Budanov na Ukraine lan asi August thakaida awonba tangkak ama leidagani amasung chahi asigi loirakpada loiragani haina mangjong na haiduna Russia na leadership ta ahongba ama lakpa yabage wafam phongdokhe hawjik Russia gi President Vladimir Putin lauthongnabage ku ama chathari amasung thingba ngamloi haina sumahak na haire Mr. Putin phabugi oinade mahak yamdrabada Hatnaba honrakpa mangadagi Hinghoukhi amasung mahakki safety gi matangda mahak kari suwade haina 2007 da mahakna miyamda phongdokhrabane quad mifam yauringaida China Russia gi fighter jet sing paisilakhe Japan gi Defense Minister na phongdokhibagi matungina Tokyo da pangthokpa quad block ki lusingba singna mifam pangthoklingai manungda Chinese amasung Russian fighter jet singna Sea of Japan amasung East China Sea da punna paisilaki haire Japan gi Defense Minister Nobuo Kishina phongdokhibada Tokyo na Russia amasung China na jet sing paisilakhiba du haksin lawe matamadu da United States India Australia amasung Japan gi lusingba singa regional security gi matangda wari sanaringai matamdane mifam aduda Russia na Ukraine da landakhibagi matangda puthongna rakhe Japan gi Prime Minister Fumio Kishida na pankibada India na lan adugi matangda lawriba fireb karino amade maduna kwatapiga da basafu karino hangkhe mahakna India na Ukraine lan gi matangda neutral oiba fireb ama lawkhibasi nongsup laibak sing Moscow bu yaning da ba phongdokpada natana Kremlin na makata na kipta lan sathaba thingna ba kanba mongda athingba kayasu thamkhibane India na mamangda phongdokibade wari watai shanaba khaktana afaba poloige maikaida manglom da sangsin gani haike malem gi oiragliba phibam asida laiba khudingmagna masagi puwari gi oiba awonba kaya amade lamit lon gi phibam da hongba laklibane amana amaga khangnaduna wakhal manaba laibak singna satminarabasu makhoi gi adingba pamba sing mapung phana yanadabasu yai madu tasengna mahusagi oiba phibam ne adubu amana ama buningthina khangnaduna tengbangna quad member singi marakta Thabak tongminaba haibase yamna magmaru oi haina Japanese Prime Minister aduna phongdokhe mahakna pankibada Ukraine da oiriba phibam adugi matangda quad lusingba singna amukhanna rule of law chatpa maning makha tamba amade ngamkhaigi apunba singi maru oiba kayasu ngakpa chumgani haike aroibada tabiriba pumnamakpu thagatchari